Pakistan da India na Lan Touraklabadi Madugi Chap Chaba Paokhum Pigani HAINA Pakistan ki Federal Minister for Information and Broadcasting Minister Ataula Tararna PHONGDORAKHRE April kuni thoida Pahalgam da thokiba thodoka mari lenina mangzauna na wafam kaya Ataula Tararna PHONGDORAKHRaba matung Pakistan ki Dunia TV da akanaba interview amada wangangladuna magna makata na haikibada India na Pakistan da attack Touraklabadi mathau taba Paokhum Pigani HAINA phongdokpada natana Pakistan ki Army ki Chief General Said Asim Munirga gi maru oiba thodang singsu not tawkibaga lonina mahaki Leiba ki maikedi military ki oiba thaurang sing adu amuk hanna phongdoki Pahalgam da thokiba terrorist attack adu da mioi kuntaru ki punsi mangkiba du Pakistan ga karigumba mari amata lainade hainasu magna phongdoki loinina India na Indus Water Treaty thingzin bagi khongthang lokhat kiba si angang macha ki thabak amani amasung Pakistan asigumba khongthang asi yaningte haina magna makhataki